अहानबद मरोई बपाव PUCL की रिपोर्ट की मायोक्ता लांजनरी बसिंगना अकामपाता खुंजंग संगसिनख्रे Laibaki-damak thawai katkiba thawba thawbisingi mafamda langbantha gi haitha leithaduna ikai khumna botkre amadi wabugai lamkhai bazar da laiba imoinu market mini shopping mall yauna mobile yonba dukan ama mai chakre Krumzari Pm-Istv gi Manipuri pawmit yang tabri busingbu taram nokchari pausanung na pizari Delhi based Toba People's Union for Civil Liberties PUCL Koba Organization Amana Handak Maitai da Aranba Tahanba Nakal Namakaki Putokiba report Yaning da Bafongtok Tuna Ngasi Akampat Ideal Girls College to Hangba Relief Camp to Lariba More Churachanpur Amadi Kangpokpi Lanjana Riba Internally Displaced Persons IDP Singna Report Maithaduna Kongjang Sangsin Kre Kongjang Adu da Saruk Yakiba More da Gilay Sang Tem Inausa Koba Amana Paumi Singda Fondura Kibada Jahi ani hena awaba mayok naduna leiriba asida tongan baluf kaya yauna Manipur lengak na nakal anigi community marakta yasinabagi khongthang paikhatpa horakpa asida PUCL na Churachanpur da numit kharani leiruraga yumfam yaudaba aranba report phonglakpa ase hena irang thokna nabagi thausil amane me ahumdagi thokiba irang asida mitmang da thokriba achumba Aranbagi pau sing khangnabagi damakta IDP singdagi asengba report lobiraga fongadabane athuba matamda India amadi Manipur lengakna mityeng changadabane karigumba famina duna yasinabagi khongthang lokhalakpa matamda irang thokhalakpa taragadi PUCL na khudingmakki afafata pugadabane haike 2023 की मे अहुमदगी कुकी अमदी मैथै कम्युनिटी अनिसिना सही अनि हेना लान थिंगनराबा मतुंगदा नेगोशिएट की ओइबा कोई यासनबगी मागे निमक यासनबगी लंबी अमा तोंगान तोंगान बा ऑर्गेनाइजेशन की खुथांगदगी अमदी गवर्नमेंट की खुथांगदगी पीस पुरगनबा कन्ना चंगजे लैंगै मरकसिदा दिल्ली द बेस तौबा PUCL हाना लूप अमना खनरिबा लान असि एखै नाकन नामत येंगा कांदा मैथैना लानबा अदुगा कुकी ने इचुमदा चुम्बगी मोंगदा फोंग इबा लाइकसे अखै स्ट्रांगली कंडेम तोई मसी अखै IDP अमोइना अखैना मसी यानिंगदे अदुगा अखैगी मिटकी मांगदा थोखिबा असुगुम्बा लानफम मयामा अखैगी युम थाबसु अखैगी इचिनाव मयामा सिगिबा अखैगी मिटकी मांगदा थोखिबा असुगुम्बा थोंथोक मयाम सिंगसिगी रिपोर्ट लौबसे IDP सिंगदा उनबिरा कांदा असेंगबा रिपोर्ट अदु लौबिगदबने अदु नतदना PUCL ना चुरचानपुर दा नुमित मंगा तरुनी लेसलरुरा कांदा सेंबम खरा पीरगा यासनरगा तौब मानबा अदुगुम्बा रिपोर्ट मयाम अमा सेमजन साजलगा फोंगाइबा रिपोर्ट से अखोय IDP सिंगना मसी यानिंगदे मसी अथुबा मतमदा इंडिया गवर्नमेंट अमदी मणिपुर गवर्नमेंट अनिना मसी मतंगदा तुना पुनिंग चिंजल हनंगी अदुगा हाइबा लुप असे अथुबा मतमदा बेन तौबिगदबुनी हाइबा वफम सिमागा IDP सिंग माइकेदिगी थमजगे हुजिक फोंगिबा लाइक्सिना मरम मरगा अमुना इरांग से चौथोकना थोलक पतारगदी मसी पुनमकी दायित्व असे PUCL ना पुगदबनी हाइदना Laibaki damak thawai katkiba thawba thawbisingi mafamda langbantha haitha leithaduna ikai khumnaba utkre thoramasi UCM yauna tongan baluf kyana mafam kyada pangthoknari kekrupata pangthokpa thoramda UCM gi president YK Dhirena India gi prime minister Narendra Modi na Manipur da lakatori basida karisu asa tawningai leiti haina phongdokre kekrupata pangthokpa langban haitha leithabagi thoram aduda lupkya gi luchingbis sing sarukya ki lesingani amagi jun gi tang tara nepal da Manipur gi ngam kai kai be yaroi haiduna Haukiba Miyamgi Ihoda, Lakidaba Singi Mafamda, Chahigi Oina Leptana Chatarakpa, Thoram Aduda, YK Dhiren Makatana, Ngasesu, Manipurgi upon Maki Saktamda, Singnarakpa, Leptana Chatari, Lisingani Kulhumdoigi Megitang, Ahum the Gate, Jin Kuki Narco, terrorist Singna, Maitaida, Landarakpa, Chahi, Ahum Fazilakadora Bafauba, India Lengakna Warishin Purakpagi Mahuta, Jin Kuki Narco, terrorist Singda, Mapangal Kankat Nabagi Maungda, Handak Kuki, Lalhauba Singa, Su Agreement, Tonaduna, Sangdoki Bahibasi, Manipurda Laiba, Yelhaumi Singna Yafam Tokte, Yelhaumi Singna Sugi Mayukta Punaliptuna, Kongjang Sangsinba, Matamoire Haike. Haukiba 2023 Aduma Megi Home Dagi Horkiba
adumlaba chin kuki narco terroristing na lamdam sida indigenous people singda lan tarai ba sumlaba mihat mipun chathara iba sing sida masigi waroi sinama purakpagi mahutta makhoi ga hana dagi loktunarga leiba adumlaba chin kuki narco terroristing adubu hena mapangan piba yawa mong amaki wakhalo lamakta hantak sui kui dana adumlaba September ki tang mari da ekoi gi shu extend to by se adumlaba Manipur miyam amsung indigenous people na masi accept to bom thok ta masi yamna strongly opposed to bom thok pa adumlaba thogai mani masi prithvi da world masi India natana thok ta ba thogdo ma khangni maram di kai no har kanda magi mission miyam do onsil laga hat pangam ba khulai pai ba kangu mabu yokhala kanda makoina paisa pira kanda logistic pira kanda yoga thamba aduga magi leisure ba indigenous people puna awaz I think piba masi bu korama da fazil laga thama kanda ngasi sahi ahum farak labo fawda mapan thon bangam da hen ton bangam da Manipur miyam si ola kanda magi praja sing su ola kanda makoi gi yokmi nari makoi gi chetmi nari ba kangu sing du de hena pangan piba gungna torei ba pia sa masi Manipur miyam na wakhal tamina bam changi indigenous people puna mangna ikoi oirali bi pham si munna khangmina kanda aikoi gi khunai se aikoi khaktana kanjagadabani India dagi asa tawningai leite ha se masi aikoi United Committee Manipur na faujab wakloni ai gi sakhum da natragi imung da mai chaglak ngai da apunba Manipuri khunai am oina bhona bada yelomi khunai sing se punjin bagi tangai fedaba lei Lesing amaga chanipal marfudara mathoigi Anglo Manipuri warda imaleba kidamak thawaina ponthapi kraba athoba ipaipu singda johi khudingi leptena tarpan katuna lakpagum ngasi khongjom war memorial trust na sinduna kontrani thoirak suba khongjom tarpan lesing ani kunmanga pangthoktuna langbanjara tamkhre khongjom dalaiba diamond radio gi complex te pangthoki batharam aduda khongjom war memorial trust ki president former minister Moirangthem Hemantana luchingduna miyam galoina diamond radio gi complex fauduna cheliba khongjom turelda hailai katuna imaleba kitamak laikhidraba ipaipu singwikai khumna botke thauram aduga mari lainana khongjom war memorial trust ki president oidiba former minister Moirangthem Hemantana athauba kaya chatkre kaya ama lakhigani aikhoi gi lengdaba punsi ki sinthadi kathokpa haibasini Paunabra Zabasi amadi matamdugi athoba singdi maribak majati gi damakta thawai kathoki adubu ngasigi luchingba singdi lebaki damak masagi fam fauba thaduk pangamjade masina aikhoina waribani ngasigi aikhoigi lengak loi luchingba singna mathauna maringjal leitaba amadi ipa ipuna chelamba gun adu chendabadagi Manipurda ngasi hakar launa wanaribani lebak asida pokcharaga lebak asida hingzaraga aikhoina ngasi mafam khuding chatpangam daba haibase aikhoigi lengaklon gi luchingba singi khwaidagi ikainingai ni haike ngasi trust asina kontrani thoirak suba oina pangthokliba thoramase lesing amaga chamapal marfudara maridagi hanagi minister lekhidraba Moirangthem Ibotombi amadi khongjom prabagi Padma Shri Awadi Ivetombina mafamasedi hodokpiduna ngasi fauba leptena chatharakpani Thauramasi trust na lisingani kunithoi faubadi khongjom war memorial complex ta hekat lekat tamduna pangthorake adumak pulisingani kulhumdoidagi di Manipur lengak na ayaba piraktabadagi diamond radio gi complex asida fauduna cheliba khongjom turel asida hekat lekat tamduna pangthokpa haurakibani hairi khongjom war memory trust gi pijaning paugendi mari pang majat gi damakta thawai thaba kayama ngame haugiba ipa ipu jingda adu akoi ngachigi Manipur gi luchingba sina pham thadok pangamdi khenari bje maduna marama khoi wari bani mathongna maringjen ipa ipuna chelamba gunna do madu chendabadagi ngasi Manipur da hahakar woidana leipa asida pokcharaga leipa asida hinjaraga Manipur gi jaga punamak chatpa ngamdaba haibase aikhoigi lengaglongi luchingba jingi khwaidagi kainingai oiba amani Federation of Civil Society Organization Fox Manipur nasu Khongjom War Memorial Complex manungda cheliba Khongjom Turelda adungai Anglo Manipur lising amaga chamapal marfudara mathoida ireiba kining tamba ngakna bagidamak thawaina ponthapi khraba athoba ipaipu singi mafamda langbanchara tamduna langban haisoi tambagi thoram pangthokre Fox ki working president BM Yaima Sahana aikoi gi laioi khraba thongna faraba ipaipu sing adugi thawaina lairamlenda ingna chikna leiduna ba amadi makoina ima leba ki damak thawaina pontha fauba piduna
चटखिबा लिकलम अदु ngasi mirol aikhoina su satuna ima lebak po kanba ngamjage makhoi gi tung inba ngamjage haiba wakhalol amaga loinana ngasi folks amadi chatminari ba organization singa punna sinminaduna ipa ipu singi senglaba khubam ama oiriba Khongjom War Memorial Complex asida langban haisoi tambagi thoramasi pangthokpani haike Leriba iripa iramda masigi hari leriba miya masigi charang naba phio masida adugona ba pai pu singaduna chalam liklam aduda aikoi gi su thongna handana maleba kannanabagi adumba khonthang adu khoi changsinjari haiba ipai pu singi thongna sing adubu kai khunajaba amadi pai pu singi thawaina lairamnda ingna chikna lehenbina bidama khoi thongni jabagi adumba haikai laikat tamjabagi thawma che pangthok chabani Meghalaya gi Silong amadi akoibada choina khundaduna leikraba mita yek salaita singi laikraba thawai singi mafamda langban chora tamjaduna haikat lekatambagi thoram ama lining thau sanamahi temple board ki lamjing makhada ivudo pakang bathoga loop Silong na sinduna laitum khrada laiba Manipur Vavan Red Lane da laiba ivudo pakang bagi sanglenda pangthokre thoram asida mita yek salaita chani mukna sarukya ke langban chora tambagi thoram gi mangoinana sanamahi mingkhai pibagi thoram amasu LSTB ge amaiba Loisang sanglakpa Oza Salam Manina Pangthok Pike. Kaksing Police Station ki manung channa wabagai lamkai bazar da laiba Imoinu Market Mini Shopping Mall yauna mobile yon ba dukan na ngarang numidang pung 3 minute kontra rom tabada kangau dana horak pa mai na dukan gi ayam basaruk mai chakre haide thaudok thokfam da Kakching Fire Service amadi mayang Imphal Fire Service ki team laktuna mai kan ke mai adu kan bada pung amarom changki thaudok thokfam da Kakching Police Station gi OC PH Priyo Bartana Luchingba District Police Kakching gi team amasu laktuna mai kan na bahotna ke laibak thiba thaudok asida lupa lak ni fumathoirom henbage polam sing amang ata thokre haina panari Manipur lenga ke Department of Adult Education amadi State Literacy Mission Authority na senduna state ki oina state ki thakta International Literacy Day celebration Major Kholda laiba Manipur Press Club ta pangthokre thoramadu da lok ayuktagi Deputy Registrar Laishram Bobby Skill Labor Employment and Entrepreneurship ki Secretary N Bandana amadi Additional Director Adult Education Anjali Chongtham na chingba Mioy Singh Sarukya ke thoramgi sarukamoina Literacy Day ga mari leina na pangthokhiba painting competition da Makok mathang taraba mahiroi singda manamathum yenthoki amadi Bisnupur Chandel Tamenglong Thaubal Senapati gi Best Volunteer Teacher taraba singda su certificate pituna pungning thogat ki Secretary Bandanana ngasi gi digital gi era asida iba pabakhak Haibana yaraktabadagi digital literacy, financial literacy amadi computer knowledge ningthina yaudaba yadabana adult education ge volunteer teachers singna lam sing aseda naha lakama lising kontra henbada takpi tambibagi thabak chathakre self help group semtuna masana masabu thabak pijuna bahotnariba amadi entrepreneur oiningba miyoi kayada matau karamna bank tagi loan logadagi amadi bank yaudaba mafamdagi karamna sel gi tingbang logadagi haibana chingba takpi tambibagi thabak chathari haike literacy se ko yam wangi har su tasina haidabra habidi china wali na khanje aduna intervention se adult education ki achomba role ama lady adu koi Manipur se yamna well informed ba yamna educated ba adu yamna phaba society ama lehange phanghange hargedi sigi department ki achomba role nei piece se kamai na ise direct heraga ai bank ta ai soi se kamai to guni ai bank ta ba ki bisu se kamai na pa ni sigi matam sreda ko ki su tong aba adu da makta staff rate ne mo da aba ka aba le gi ba sagi ma se class 10 pass to gi or class 8 pass to gi some 40 years back har su mo se khangre ba haidre ba duna adult education gi sagi volunteer teachers se adu ba pi le ba imbesar gi staff su utilize to view adu le ba mo gi PRI Panchayati Raj institution ki pradhan of sing member of sing club NGO si ma'am si su tag to biraga village dega hoi jaga dega darkar of sing adon moi gi si platform ama ka PBO ba Bisnupur District ki manung dalariba khungang Nepal ngakchro pokpi ngaikhong khulen ngaikhong sifai tobul khoijuman kwasifai
Nacho amadi kha pochong mang yapunba Inter-Village Development Committee na senduna kungang Nepal asidagi bosem kosem amadi CBC na loba class 10 amadi 12 ta markwang na fanglaklaba khangatlaba mahiroi yangkaida cycle amamam pibaga loinana kickboxing masanada gold medal laraklaba El Malim nganbadasu pukning thawgatpagi thoram pangthokre Ividau Yanggoi Ningthau Community Hall Khoijumanda pangthokiba thoram aduda Development Committee gi President Thaudam Joy Kumar Laistram Manjor former Adaksya Thokchom Ithoibi former Upa Adaksya Takhelambam Nungsi Chairperson Ngaikhong Gram Panchayat Moirangthem Bala Jila Parishad Ngaikhong Khulen KH Chanamatum amasung Khungang Singh asigi makok thongba miyoikana thoram mapusing oina saruk yake Kungang Nepal asidagi thabak tagi potharaba oja marfudara tarukta khudol tamduna ikai khumnake Development Committee ge General Secretary Laistram Ranjitna lisingamaga chamapal yankai Nepal dagi hauduna Kungang Nepal asigi ahal laman singna Kungang Nepal asi fauduna Chatpa Inter-Village Road ama semdaba yade haibagi pandamda haudokhiba committee ne Kungang Singh asida leiriba khunja pumnamak maru oina inkhalak iba naha singna Hena Thawai Yausinduna Hena Chaukhadpa Khungang Amamam Ohensi Haike Thobal District ke Upadaksya Oiramba Takhelambam Nungsina Lebak ama Chaukhadpa haibase Khungang Singh Hana Chaukhat laba matamdata chaukhadpa ngamgane Inter-Village Singda lairiba Khungang Nepal asina Lingjual manana punna thabak tawminaraba matamda kanana su lakchaba amadi sothana leiba haibadu oiroi Khungang Singh asida lairiba naha Singh amadi mahairoi singna Khungang Singh asige laibak lepkadabana hakjang fana mahima Singh mapung fana haiba tangai fade haike Sira akhoi rasen akhoi landam akhoi khungang ase akhoi me pinsil laga chawda medabani ama annoba asa pohon bi base tungda akhoi khungang ni panse pinsil laga akhoi na ohen nimba oiba namloi khamba khamba khudima namloi haidana khalam ba kaya ase akhoi masen pinsil laga di namgani iram dam khungang Inter-Village asigi da bakta akhoi phuna ai isasu taxi di bhawa angamba thawna puthona akhoi iramdam akhoi ichasan sawhat tabiya de haba wakhalo na se puna bakta thamoi numdam matam chuppa chena thagona raga akhoi numdam sawhat hamina si haba wa se Inter-Village talebi phai puna bakta maigai kanbagi commander moina ahanda khut loradura phum jabaga loinana Prime Minister Narendra Modi na Manipuri yauna awang nongpok state singda lakadawriba khongchat ase taramna OE haina Jalyangrong United Front ZUF na cherol thadurakle Lubasigi Secretary Information and Publicity Louis Gangmai na thadurakpa cherol aduda maki khongchat ase na awang nongpok India gi matam sangna political gi leiba issue sing amadi hauzik oiriba fibam sing fagat handuna tang taba purakpada mateng oiragani haibaga loinana ZUF na pamba wafam Nepal su cherol aduda palakle Hauzik pawgi marak thanatin ma break amatang lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Nime makigano Azab kamo Sige yung se, next time tina check-in na laksilaga kamlo ba nine? Dadarang se, juhar habaga am takidarbo. Asum na, mayam na machalbo ngap siya lugom. Masige yung masibu, aso yung ang ko kada batagi. Next time tina ngap siya li. Next time tina juhar habaga ngap tok na nabasim mani. Zaman check mo isi na mana, concrete katok na tina ba matanda, kapang ng amok tuhe na hinggal adli. Next TMT, strength is in the quick. Soccer company gi crown maker wheel chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbi crown maker wheel
ब्रेक तुंग तराम नोक्चरी मखातब पाउ पिजरी संगाखफम दलैबा मणिपुर गैस सर्विस की कंज्यूमर सिंगना मे अमदी अप्रैल थागी एलपीजी गैस फंगदे हाइबगी वाकतमा केएफएनपीडी डिपार्टमेंट लाकपदगे डिपार्टमेंट असगे डायरेक्टर के बोनो की बितेंग मखादा ओएसटी हाउबम बोबिना लुचिंगबा ऑफिशियल सिंगना ngasi संगाखफम दलैबा गैस सर्विस असगे ऑफिस ता चतुने यंगसिनख्रे खोंगसत अदुगा मरी लेनेना हाउबम बोबिना मणिपुर गैस सर्विस ना मे जून जुलाई अमदी अगस्त थादा पुनन लोड हुमफुमंगा फंगलमले फंगलमलिबा लोड सिंग असिना कंज्यूमर सिंगदा एलपीजी गैस सांग नाइना पीबीरमलबदे कंज्यूमर सिंगना वारिबा से वारमलोय अहानबगी ओइना मणिपुर गैस सर्विस ता डिपार्टमेंट वार्निंग अमा पिरगने मखाताना करिगुम्बा कंज्यूमर सिंगदा एलपीजी गैस मतम चाना पिद्रगदे डिपार्टमेंट अकन एक्शन लौगने अमरोमदा मणिपुरदा लैरिबा गैस एजेंसी सिंगी होम डिलीवरी तौरिबा गारीदा एजेंसी ममिंग थादबा सिंग ngasiदगी थारगा चयोल अमगी मनुंगदा एजेंसी की ममिंग थागदबने करिगुम्बा थारमद्रबदे गारी सिंग फागने गैस कंज्यूमर सिंगनसु आईओसी न पिरिबा गैस स्टोव पाइप रेगुलेटर आईओसी की सिंबल यावबसिंग सिजिनाबियु चही मंगा सुरखलबदी नौना गैस एजेंसी सिंगदगी लौरगा सिंदोकदबने मदुदा करिगुम्बा मैहौलांग पोकथोकपदा लेखिदबा यावरगदी आईओसी न लाख तरुक कंपेंसेशन पीगने अशोक अपन यावबदना लाख अनि कंपेंसेशन पीगने हाइके मोइगिदा एजेंसी ममिंग थादबा अखोई इंडियन गैस काइना थारगदंग थोकपा अदुगा एजेंसी ममिंग दि हापतबा सपोज मणिपुर गैस हाइरे अदि रंगचल हाइरे मै एजेंसी दुगी ममिंग एक्जेक्ट थाबीगदबा थारक्तबसिना ब्लैक मार्केटिंग तौबगी चांस से अमदा थारमी है अदुका मसागी एजेंसी ममिंग दो यावदबनिना अखोइनाजु ट्रेस तौबदे वाबा अदु यारगदि सी 1 वीक अखोइना पिजरी सिबो मनुंगदा थाबीरमो थादा तारगदि अखोइ अदु मतुंगदगी फाबा हौगचरनी गैस कंज्यूमर सिंगदा अखोइना अइना हाइजनिंगबदि अखोइ आईओसी ना पिबिरिबा अखोइगी मोइना स्टोव पीबीरीबा होस पाइप पीबीरीबा अदगी रेगुलेटर पीबीरीबा सिंसे अखोइना कनेक्शन लौब मतमदा मोइना पीरीबा प्रोवाइड तौरबि सिंसे लौबीरबा होस पाइप से सही मंगा फारगदी एजेंसी दुना मुक अनौबा मुक सिनगदबनेबा हाइरिबा सिस्टम सिंग असे फजना फॉलो तौबी तारगदी गैस एजेंसी दुगी मथक्ता अखोइना एप्लीकेशन अमा थारगा कइगुम्बा महिौला पक्थोकपदगी लैहिदबा यावबा ओइ तारगदी 6 लाख कंपेंसेशन पी इंश्योरेंस से आईओसी ना पीगदबने पीबसे अखोइगी एजेंसी दुगी थ्रू द पीगदबा अदगी युम मै चाकपगुम्बा यावरगना 2 लाख कंपेंसेशन पीजगनेबा ओएमसी ना गी मखादा इंश्योरेंस पीरिबा केनोसिंग असे लोइना अखोइना दुम फंगबा ngамजगनेना अखोइ प्रजासिंगदा मसिगी अवेयरनेस खतंजु पीजगे इम्फाल ईस्ट डिस्ट्रिक्ट के मनुंग दलाइबा यामना मरु ओइबा लंबी अमा ओइरिबा अयांग पलेगे लंबी असि चही मंगा तरु की ममांगदगे सेंबीदना थंबना लंबी असि गी नाकेत तारिबा मियाम अवाबा कया मयोग नबदा नतना लंबी असि थोलकपा उफुलना नाकेत तारिबा मियाम अना अये कया यावरकपा अमदी लंबी असि द एक्सीडेंट थोकपदगे मियोय कया अवाबा कया मयोग नरे हाइदुना ngasi नोंगैबुंग वुमेन डेवलपमेंट मिरापाइबी एसोसिएशन यूनिट 1 गी जनरल सेक्रेटरी नोंथोंगबम ओंबी मेधा देवीना अयांग पलिदा पांगचोकपा पाउमिसिंग उनबा अमदा फोंगतोरकले मार्कना मखाताना लंबी सी जैन हॉस्पिटल डिस्ट्रिक्ट पुलिस डीसी ऑफिस अमदी तोंगान बलेंगा के ऑफिस अमदी स्कूल कॉलेज सिंग ताबा लंबी ओइबना नुमित मंगानी की मनुंगदा सेमजिनबियु नत्रबदी लंबी थिंगजिनबा यावना खोंजंग कया संगसिलगनी हाइखे हौजिक लंबी सी गी अखोइगी ममांग अमदी मनिंगदा लैरिबा अखोइगी चिनाउसिंग असी उफुनजे चाही मरी मंगा सुरे अखोइना चारेइबा उफुनसिना मरम ओइरे हुजिक थोइबा लैना अखोइगी डेंगी हाइबा लैना सिगा पासनरगा नागेट की मियोइसिंगसे लोइना नारगा लोइना यातारगा लैरी स्कूल चलीबा अमदी लंबीदा चलीबा चिनाउसिंगजु लोइना फिबम चाद्रे लोक से अखोइगी खुरगा लैरे उफुनसिना मरम ओइरगा मियोइबगे हचांगदा दुके मतिक सोनबा हाइतारे लंबी सी अखोइगी पाक्तोपा चाक्तोपा प्लान फजबा मयाम अमदी लैरंगनी लैरगासु हौजिक ओइबा अखोइगी प्रजासिंगनो वारिबा लंबी असि मयाइ सेंटर सिदा अखोइगी कोइलास से थाबियो हाइजनिंगे मासी पाक्तोपा चाक्तोपा सोंगाइरिंगाइदो अखोइ उफुनजे सोम चादना लैरगादि अखोइजे सिरो हाइबनेबा मरी लैनबा अखोइगी अथॉरिटीना तुबु मतमदा सेंबियोबा नुमित मंगानी मतम थाजगे नुमित मंगानी सिदा करिगुम्बा सिंबिदबा अमदी यंगसनबिदबता तारगदि अखोइ लंबी से अखोइगी लैरिबा मैरा पाइबी अमदी क्लब की चिनाउसिंगा खुसमनरे हाइरगा लंबी से अखोइ कोमजाउ चारो जीसीबी थौजलगा थुगाइहनबा अमदी मी अमता चलमदबसे अखोइगी पांदमनी अखोइ ngasi लेपसरिबसे
Lions Club of Impal Valley na sinduna Nirmala Hotel da Taramathoi Suba Charter Night ke thoram pangthokre. Thoramatuda Lions Club of International District 322 DG Governor Lalit Kumar Kothari, immediate past District Governor T.S. Keso, W. Gopi Mohan Amadi M. Gozendro na chingba Mir Singh Su Saruk Yake. Thoranga Mari Lenana Lalit Kumar Kothari na Lions Club na Manipur da Mir Bagi Chengbang Pangliba se Thagatli. Natural calamities talk pamatamda Kudakta Awana Tarba Mir Singh Kanbagi Thabak Chathanaba. Rapid Response Team ama semnaba khanaragani makoi singadu training pinaba thabak paikatlagani haike District Marigi Frontal Organization Singna ngasi ahing nungyai UNC na chathagadoriba trade embargo sawatkani haina cherol thadoknarakle nauna sawatkani hariba sing adugi manungda Chandal Naga People's Organization amadi Chandal gi CSO Taramathoi Tangkhul Nagalong Joint Tribe Council Manipur amadi Naga People's Organization na chingba lupsing yauri Lilong United Club LUC के अहानबा फाउंडेशन डे कम फेलिसिटेशन लिलोंग हाउरेबी कॉलेज की मल्टीपर्पज हॉल दा पांगथोखरे थौरमदुदा डीसी थौबाल हना कामई एडिशनल एसपी एन सुरस लिलोंग हाउरेबी कॉलेज की प्रिंसिपल एमएस सटार अमदी LUC के कन्वीनर साजद बुयामयुम न चिंगबा म्यूय सिंह सरुक याखे डीसी हना कामई न लूप असिगी पांडम मपुंग फादना लिलोंग खक नतना थौबाल डिस्ट्रिक्ट पुंबदा हेना चौखटपा पुरकपा ओइरसनु हेना फबा डिस्ट्रिक्ट अमा ओहेना बहोतनबदा डिस्ट्रिक्ट Administration Thawal Nasu LUC da pangbe yaba mateng pangani haike With integrity as a responsible citizen noina paikhat ba decision logi ba community policing ki hai khangde anything that you take up asida my park pa oisunu haina hai jagi and with the cooperation of the United Club Lilong United Club and all the public Lilong that laiba mi mayam gi cooperation lairaga ekoi Lilong aduga Thobal district se progress laiba development laiba district oi halase haibdo haijage and noina kari kuma darkar laiba matam da su we are always there from the district administration side haibdo Ebi Chana direction piba Rasalangmam na mayek iba amadi sairangba J Madurai na saisakpa lunana Jackson Yumnam amadi Katrina Luwangna saktam langba Aikoi class ta haina mingthonba music video album amangrang Manipur Press Club ki lokta kholda release tawkre music video album fongbagi thoram aduda pokna fampause gi editor Aribam Robindro Sharma All Manipur Working Journalists Union Amzugi President Asem Bhakta All Manipur Matam Isai Kanglub Amiki President Khaidem Thoiba amadi Sargam gi President so oiriba amike secretary Mayengbam Dhananjoyna maroiba mithunglen sing oina saruk yaki thoramadugi manung channa hairiba ekoi class ta haina mingthonba music video album asibu puthokna ba hotnabada achouba thodang lokhiba miyai sing yauna music video asada saktam langkhiba artist saisakpana chingba singda achamba khudol tamduna ikai khumnabasu utkhi Taasigi amadagi manga fauba Gwalior da laiba Atal Bihari Bajpai Training Center for Disability Sports da State Nepal na sarukyaduna pangthokiba nupa amasung nupigi mapal suba National Wheelchair Basketball Championship lising ani kun mangada Manipur gi team captain Oikhibi Petrigu school gi staff Chakram Lokeshwari na luchingba wheelchair basketball team na runner up taduna mai paglakpada Manipur gi mai oibata natana school asegi chauthok chaba poktuna school gi mai kaidagi achamba khudol pidune kai khumna botkre matung tarakpa championship singdasu Manipur gi mingchat purakpa oirasanu haina ngasi pangthokiba achamba thoramda school gi mai kaidagi fongdorakli thoramasida school asegi headmistress Maibam Victory oza amadi mahiroi singna sarukyake Manipuri in Kolkata Mikna Laikhidraba Ngangbam Iboton Maitai Ningsingduna First Make Football League 2025 ngarang Kolkata gi Orchid Arena Top Siada pangtokre Thoramasida Binayak Ajat amadi Banita Nauremsu sarukyake Tim Tarukna sarukyake ba league asida Jadunang FC na Sapurji Giant FC bu thoiduna champion oikre Kolkata da laiba Manipuri Singbu football na unified oiba haibagi wakalolda pangtokpani hari Aroy badamroy bapa omkana pisari PUCL के रिपोर्ट के मायोक्ता लंजनरी बसिंगना अकाम्पाता खोंगजंग संगसिनख्रे लेबाकी दमक थवाई कटखिबा अथौबा थौबिसिंगि मफमदा लांगबंथागी आइथा लेखादुना इकाई खुमनबा उतख्रे amadi
Wabagai Lamkai Bazar Laiba Imoinu Market Mini Shopping Mall Yauna Mobile Yonba Dukanama Mai Chakre Hauzik Pauge in a dice Stephen Sandok Chaba Manipuri Pau Matanga Sida Lushinjare Vidyan Tabri Papum Namako Amuka Hana Kurumjare